खाना उधर पीरे पंगम बया को दारू बिन ने इना खुन बगी संगल लई बगी लाख लाख है पंगम बया बसी से मी मिगी एरिया दा माय एरिया ना सौना बने दा खम आई जो आई माय पागी करो लकाई दो आई जो हापंगम नि ना सौजरम दने दारू बिन जो मणिपुर दने मयाम की तौरीना हाबेगी सौजरने को सिदे सिदा नोइना ngam आई मिसोकपा थोकतबा दारू बिन मयाम की सिबा सिदे सिदा चावबा चावदबा केम लेते याना सिदी एक्साजरेट तो मनग्रे हाय तारे कैसु लेतबा अदुगी कमेंट दा नचन गुमने खला काना चीना ngango बको नंग कैना सुमा कमेंट पीरि से बे मा नोइ भाप ता दबा सिसी थोय दो अदु ngang wai kai raga tage call hek toraga adu da kai na ngang badudi yam china ai respect tor ram taraga ju ai si hai bagi ai na daro bin respect ti tor roi ba ko si respect tor roi hai bagi da ma ai hat ke ra tut ke ra ji dai kai hayeng nong alaga kai tholak toy ro si dai ka sen phang re adu si ji dai ai opinion hai tare daro bin na adu da share tor pa ngam ba do smaina si ai opinion si dai si nang kai video share toy no adu toy na da toy no kai lei dai si dai si da adu hai ma khata ba jo hai bi ra no si thoi ja mi lo ne share tor la ba ni ko ai kai han video share tor ba nat te baไปให้เราคนโตกว่าดีไปเลยก็สิ้นเลยแบบว่าอันนั้นไม่ต้องเนี่ยว่าไอ้โชว์พระลังเลยก็ดาราวินดาดูอย่าลืมสิ่งตรงนั้นสัมผัสไม่ยากกว่าว่าชาวไอ้นะดาราวินดาซาบวาริตานี่ไอ้นะซาบวาริสุดาราวินดาตานี่ค่ะไอ้ขณะก็ชาวนาก็ได้ที่เสียงลูกนาก็ได้ที่ยามนะโจทุกก็ได้ชุบปั๊มเดี๋ยวก็ไอ้ยามให้นี่ที่โปรเซสซี่ใช่ไหมวะแม่ยามได้ที่เป็นเส้นซิกโตบุษนัดเดี๋ยวก็ไอ้กิจไอ้กิ voice สมัยในกุศลก็ใช่ไหมยาเดียดูได้น่าจริงป่ะไม่อ้ำเลยบีร์โน่บอกว่าโอ้สมัยทักลักประเดคอมเมนต์ปีไปยาบะยาแต่ว่าเด็กที่กายเห็นว่าคอมเมนต์กายเห็นแต่ว่าคอมเมนต์โอ้สทักลักวันนี้นะก็เขาจะเสียงนักแค่ดีโอ้สทักลักประเดมีเมียมอูเรซันโนเยงซันโนคอมเมนต์ปีเรซันโนทักลักประนัดเท่านั้นดูเลยดีไอ้ opinion นะว่าพิซซ่าเป็นแบบว่าopinion ก็ได้พยายามกันนะเฮ้แต่อีจะซอกไปยาหรือว่าคอมเมนต์พอยไอ้ตัวอีจะซอกไปยานะนักข่าวเสียไว้นักปีคอมเมนต์จะสมัยตัวเนี่ยว่าเขาจะครั้งนี้กี่ประมาณเด้อนู่นนี่ที่ประมาณเด้อนี่มันอะไรลิฟต์เกมได้เลยว่านี่มันให้โคตรยนต์มาจัดประเดี๋ยวเจ้าบาลากิมเด้อโคตรยนต์มาจัดประเดี๋ยวสมัยนั้นตัวเรียนนะดูกันเด้อคือแซ่ก็ยังให้เดินเอาข้างเดียวก็ได้มันจุ่มเดินเอาข้างเดียวจะมั่มเดียวมันพาวไอ้ขัดเดินพาวเย่ฮาบันไดท่าจะเดินมายังมารักแต่คนนี้นะให้เดินสุดท่าจะอีกว่าดูกับเจ้าบลานั่นเนี่ยช่วงนั้นให้รำกันได้ให้ประสบความสำเร็จเลยข้างนี้มันสิเจ้าเอ็กซ์ตร้าสามโอ้ยระกะมันนี่พวกเอ็กซ์ตร้าสระกะรีลิฟเกมเดียววันนั้นตาเราไม่ยอมรับแต่ให้รำกันได้กันนะขั้นแบบดูกับนี่กี่สายต้องเยี่ยงกันเนี่ยนี่น่าวันน่ะเลยแต่บางทีบลาเอ็กซ์ตร้าซีมเดาสามยามปูระกะจัดประดับกี่ดูไม่น่า behave ตัวอีโน่ที่จะคุยประจาได้เลยข้างนี้บอกว่าดูสมัยตัวบางทีพอสมัยตัวกันได้ส่งที่เจ้าบลากี่สายแต่กี่जो CCTV footage เลยดูเสียงดูขันนิ่งสมัยนั้นทักไปจะอู้ไปให้ตาดูกับangang la hanoi dara de khang re nupa mana ko hai ba nupa se xyz se ai maming su khang de kamai account hang gi su khang de ai ga khang na ru bo se lai te kanai ma chan adu da kain ta khang de ba ai ga related ama to hoi de ba mi ne ba mana yam na unnecessary hoi ba comment sai ta re koสมัยนั้นดูยามเดิมแต่ดูได้ให้ดิตาบแต่ดูยามกันนะสละรอยแกมานะให้ไปสำนักนะให้มานะให้นี่ว่าพังเสะรีลิฟเกมได้เลยบะมีสิ่งศักดิ์สิทธิ์ถอยดับเบาว่างานสั่งงานไอ้น่ะตาบได้ไอ้ดิก็ให้เดี๋ยวมีแม่น่ะตาบไอ้คนนั้นจะก็มีแม่น่ะตาบได้นุ่งไงจะไปเสะอีแล้วก็ชักอะไรแบบดูมาปาตั้มเบียร์เขาสิก็ไอ้มงคลสปอร์ตตัวบ้าตัวดับไปวอริสุนันนั่นเถอะมาปาตั้มเบียร์แบบไอ้ฮาราเรมีฮาราเลยฮาราเรมาสร้างสุขยันตาเนี่ยแบบทำไมตัววิดีโอเสะก็ผู้สิเกให้แบบนี้เสอีมงอีป้ามาอย่างมาจังกันมาเสตัววัดดูไม่น่ายาเด็กก็ให้ระกายามกันน่าจะเอาว่าปนิสเมนี่นั่นติดขโมยปุ่มยามต้องหันลีอุยวิดีโอยามเท่าไรกว่าดูมาการกำลังตัววิดีโอนะครั้งนี้ตุ้มสมัยนั้นถ่ายวิดีโอมาได้ดารบินนั่นแหละเชียร์ตัวเองดารบินอีดิตตัวงเนี่ยฮาบดีท่าจะเดมายามนะอีดิตตัวโบราณบีรังมันอีใส่สันบางอย่างมาถ่ายเลยดูบุกการได้อีกวันเดียวนะงั้นใส่กี่โพสต์สมอุระก็ไหลแบบนี้นะผู้สิเกมานะทักอะไรไม่ใช่แต่ทักอะไรอีเสผู้สิเกนุป้าฉันทักอะไรสิเดไม่ใช่แต่กินให้ตารูทสิดีรูทเสมานะคอสต์วันนั้นเตะบ่รูทเสสมัยนั้นเจ็บลากันเนี่ยสิตะกี้ว่าเขาตะกี้เนี่ยบ่เขาเลยสิกว่ามีมาผู้สิเกนุป้าฉันมากี่ opinion ให้เดี๋ยวมากี่ opinion คงต้องประเดี๋ยวมาเนี่ยยังกายเห็นว่าให้ว่าตัดสินนะบ่ให้ตาจัดนั่นเดียวกว่าจัดนั่นแต่บันนี้นะมาเสกี่มาสากีดันดีพังจะบันนี้บ่มาสากี deserving ดันดีให้ตาก็
ꯑꯗꯣ ꯐꯪꯉꯦ ꯑꯗꯣ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗ ꯂꯣꯏꯅ ꯋꯥ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯗꯤ ꯃꯌꯥꯝꯗ ꯍꯪꯗꯨꯅꯇ ꯂꯩꯔꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅꯦ ꯑꯩꯅ ꯄꯨꯈꯠꯂꯨꯏꯌꯦꯕ ꯗꯥ ꯔꯣꯕꯤꯟꯒꯤ ꯀꯃꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯔꯨꯕꯅꯦ ꯗꯥ ꯔꯣꯕꯤꯟꯁꯤ ꯑꯉꯥꯡꯁꯤꯁꯨ ꯊꯤꯒꯠꯂꯒ ꯐꯪꯕ ꯑꯣꯏꯔꯝꯅꯤ ꯊꯤꯕ CCTV ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨ ꯃꯇꯪꯒ ꯊꯤꯗꯣꯛꯄꯤꯔꯣ ꯍꯦꯟꯅ ꯂꯦꯝꯅꯕ ꯏꯖꯠ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕ ꯐꯥꯔꯁ ꯑꯣꯐ ꯑꯣꯜꯗ ꯗꯥ ꯔꯣꯕꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯛꯑꯞ ꯇꯧꯕ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯆꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯅꯦꯕ ꯃꯌꯥꯝꯒꯤ ꯃꯩꯇꯩ ꯅꯣꯡꯁꯥꯕꯅꯤ ꯑꯩꯅ ꯑꯗꯨꯗ ꯁꯤꯡꯅꯕ ꯏꯇꯤꯒꯤ ꯄꯥꯟ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯑꯩ ꯆꯤꯡ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩ ꯁꯣꯏꯈꯤꯕ ꯑꯣꯏꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯇꯦꯟꯁꯟꯗꯨꯅ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒ ꯑꯗꯨꯗ ꯇꯧꯕꯗꯨꯗ ꯗꯥ ꯔꯣꯕꯤꯟꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯗꯥ ꯔꯣꯕꯤꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯄ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯗꯥ ꯔꯣꯕꯤꯟ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨꯗ ꯀꯩꯝꯇ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯀꯗꯥꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯗꯨ ꯁꯣꯏꯅ ꯌꯥꯝ ꯈꯔ ꯁ꯭ꯇꯔꯣꯡ ꯑꯣꯏꯃꯟꯕ ꯃꯥꯜꯂꯦꯅ ꯈꯟꯊꯔꯦ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯥꯔꯠꯇꯣ ꯑꯩ ꯁꯣꯏꯈ꯭ರೆ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯣꯏꯔꯦꯕ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯆꯤꯟ ꯈꯨꯝꯕꯗꯣ ꯑꯩ ꯑꯗꯨ ꯁꯣꯏꯑꯦꯕ ꯑꯗꯣ ꯔꯨꯠꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯒꯤ ꯑꯔꯊꯁꯦ ꯗꯥ ꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯁꯦ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯏꯖꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ CCTV ꯌꯦꯡꯅꯤꯡꯕꯁꯦ ꯃꯤ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯁꯦ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯤ ꯉꯝꯃꯔꯣꯏ ꯏꯆꯝ ꯆꯝꯕ प्रꯖꯥꯅ ꯆꯠꯂꯨꯕꯗꯤ ꯉꯝꯃꯔꯣꯏꯕ ꯗꯥ ꯔꯣꯕꯤꯟꯗꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯤꯕ ꯊꯧꯅꯥ ꯐꯕ ꯅꯧꯁꯥꯅꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯅꯅꯦ ꯆꯠꯂꯒ ꯁꯤꯒꯤꯁꯦ ꯊꯤꯖꯤꯜꯂꯨꯕꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯗꯣꯔꯦꯕ ꯁꯤꯒ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯟꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯏꯁꯦ ꯇꯧꯖꯒꯦ ꯑꯉꯥꯡꯁꯤꯁꯨ ꯊꯤꯔꯒ ꯇꯧꯔꯤꯅꯤꯗꯅ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯦꯠ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗ ꯕꯦꯕꯥꯔ ꯂꯩꯇꯕ ꯑꯗꯨꯗ ꯍꯥꯏꯕꯁꯦ ꯗꯥ ꯔꯣꯕꯤꯟ ꯍꯥꯏꯔꯤꯑꯕꯀꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯗꯥ ꯔꯣꯕꯤꯟꯅ ꯑꯇꯣꯞꯄ ꯁꯦꯟꯁ ꯑꯝꯗ ꯄꯨꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡꯗꯨ ꯇꯧꯔꯛꯀꯅꯣ ꯎꯆꯤ ꯃꯥꯟꯕ ꯅꯁꯛꯇꯨꯅ ꯃꯤꯁ ꯊꯣꯛꯄꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯃꯤꯁ ꯇꯧꯅ ꯃꯨꯛꯀꯅꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪꯅ ꯍꯥꯏꯁꯤꯒ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯄ ꯅꯪꯅꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯑꯩꯅ ꯄꯤꯕ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯒꯗꯤ ꯗꯥ ꯔꯣꯕꯤꯟꯅ ꯄꯤꯁꯤꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦꯅ ꯑꯩ ꯂꯧꯔꯅꯦꯕ ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯤꯖꯤꯟꯁꯦ ꯑꯗꯨꯗ ꯅ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯂꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯗꯅꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯗ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯃꯥ ꯅꯄꯥ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯑꯩꯁꯦ ꯑꯩ ꯀꯔꯝꯕ ꯋꯥꯉꯥꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯤꯅೋ ꯑꯣꯔ ꯁꯤꯁꯦ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯗꯥ ꯔꯣꯕꯤꯟꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯦꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯉꯦꯕꯀꯣ ꯈꯪꯅꯤꯡꯉꯦꯕ ꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯄꯤꯖꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯁꯨ ꯄꯨꯊꯣꯛꯄꯒꯤ ꯑꯔꯊꯗꯤ ꯂꯩꯇꯦꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯃꯔꯝꯗꯤ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯥꯔꯟꯊꯦꯝ ꯅꯤꯔꯨꯄꯃꯥꯅꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦꯕꯀꯣ ꯇꯁꯦꯡꯅ ꯂꯥꯜꯂꯦ प्रजा ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯔꯤꯂꯤꯐ ꯀꯦꯝꯞꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯄꯣꯛꯏ ꯑꯩꯒꯤ ꯏꯆꯦ ꯑꯅꯨꯁꯨꯕꯤꯒꯤ ꯅꯨꯄꯥꯁꯦ ꯅꯣꯡꯃꯩꯅ ꯁꯣꯛꯑꯦ ꯀꯣ ꯅꯣꯡꯃꯩꯅ ꯁꯣꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯑꯗꯒꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏ ꯂꯩꯔꯨꯗꯦ ꯍꯥꯏꯔꯒꯁꯨ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯀꯥꯏꯒꯤ ꯍꯣꯏ ꯂꯩꯇꯕꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨꯗ ꯂꯩꯇ ꯆꯥꯗꯕ ꯊꯛꯇꯕꯗꯣ ꯃꯌꯥꯝꯒꯤ ꯁꯟꯀꯥꯏ ꯇꯨꯡꯒꯥꯏ ꯑꯗꯨꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗ ꯄꯥꯡꯉꯤ ꯑꯩꯅ ꯄꯥꯡꯉꯦꯕꯀꯣ ꯑꯩ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯦꯕ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯇꯤ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯗꯥ ꯔꯣꯕꯤꯟꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕꯀꯣ ꯃꯤꯅꯥꯏ ꯃꯤꯔꯦꯝ ꯅꯣꯏꯗꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯅꯋꯥ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯉꯝꯕ ꯅꯠꯇꯦ ꯃꯤꯊꯤꯕꯣꯡ ꯈꯪꯉꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝ ꯆꯣꯞꯄꯅꯤ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯍꯟꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯑꯩ ꯊꯦꯡꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯍꯣꯏ ꯐꯔꯦꯕ ꯗꯥ ꯔꯣꯕꯤꯟ ꯍꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯉꯝꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯗꯥ ꯔꯣꯕꯤꯟꯅ ꯌꯥꯝ ꯂꯨꯛꯑꯞ ꯇꯧꯔꯤꯅꯦ ꯌꯥꯝ ꯏꯖꯠ ꯁꯃꯥꯟ ꯇꯧꯔꯤꯅꯦꯕ ꯁꯤꯁꯦ ꯊꯝꯒꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯒ ꯁꯨꯛ ꯂꯩꯕꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯗꯥ ꯔꯣꯕꯤꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯦꯡꯅꯒꯤ ꯍꯥꯏꯗꯣꯛꯆꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗꯣ ꯌꯥꯝ ꯂꯦꯝꯗꯦ ꯈꯟꯈꯤꯕ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯦꯀꯣ ꯌꯥꯝ
ꯑꯗꯣ ꯑꯩ ꯁꯣꯏꯒꯦ ꯍꯥꯏꯁꯨꯅꯣ ꯑꯩ ꯍꯥꯠꯂꯁꯨꯅꯣ ꯐꯨꯔꯁꯨꯅꯣ ꯂꯦꯝꯗꯦꯅ ꯈꯟꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯉꯁꯤ ꯐꯥꯎ ꯂꯩꯔꯛꯄꯗ ꯚꯤꯗꯤꯑꯣ ꯆꯥꯝꯃ ꯆꯅꯤ ꯍꯦꯟꯅ ꯊꯥꯒꯠꯈ꯭ꯔꯦꯕꯀꯣ ꯗꯥꯔꯣꯕꯤꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯂꯥꯏꯛ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯇꯧꯖꯩ ꯉꯥꯛꯇꯅꯦ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯗꯥꯔꯣꯕꯤꯟꯒꯤ ꯄꯣꯁꯇ ꯀꯃꯦꯟ ꯄꯤꯕ ꯉꯁꯤ ꯈꯛꯅ ꯑꯍꯥꯟꯕꯗꯨ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯗꯥꯔꯣꯕꯤꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯥꯏꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯗ ꯃꯥ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯁꯦ ꯐꯩꯌꯦꯕ ꯃꯤꯠ ꯅꯥ ꯂꯧꯁꯤꯡ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯐꯅ ꯈꯪꯅꯕ ꯑꯗꯣ ꯗꯥꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯃꯛꯅꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯀꯩꯝꯇ ꯀꯦ ꯇꯧꯗꯕ ꯃꯥꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯂꯦꯝꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯟꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅꯅꯦ ꯍꯥꯏꯔꯨꯕꯅꯦꯕ ꯌꯥꯔꯕ꯭ꯔꯥꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯒꯤꯀꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯍꯣꯏ ꯌꯥꯝ ꯁꯣꯏ ꯑꯩꯅ ꯄꯤꯁꯦ ꯌꯥꯝ ꯁꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ CCTV ꯐꯨꯇꯦꯖꯁꯨ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯂꯩ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯣ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯈꯛꯇ ꯈꯪꯅꯤꯡꯕ ꯅꯠꯇꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯈꯪꯅꯤꯡꯉꯦꯕ ꯑꯗꯣ ꯌꯥꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯔꯀꯥꯟꯗ ꯅꯃꯥ ꯅꯄꯥ ꯃꯤꯔꯦꯝ ꯑꯗꯨ ꯑꯗꯥ ꯃꯤꯅꯥꯏ ꯃꯌꯥꯝ ꯍꯥꯏꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯤꯕꯗꯤ ꯐꯥꯎꯋꯦꯀꯣ ꯑꯗꯩ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯩ ꯈꯪꯉꯦꯕ ꯀꯤꯕ ꯐꯥꯎꯏ ꯇꯧꯒꯇꯕꯨꯀꯣ ꯏꯇꯤꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯕ ꯇꯧꯔꯛꯑꯒꯗꯤ ꯑꯩꯒꯤꯁꯨ ꯑꯩ ꯏꯁꯥ ꯂꯩꯖꯔꯤ ꯀꯣ ꯑꯩ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯁꯣꯏꯅ ꯃꯤ ꯑꯃꯃꯝꯗ ꯂꯣꯏ ꯌꯥꯎꯖꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯩꯗꯨꯅ ꯗꯥꯔꯣꯕꯤꯟꯅ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯁꯪꯀꯠꯂꯒ ꯍꯥꯏꯔꯛꯄ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯤꯗ ꯃꯤꯅꯥꯏ ꯃꯤꯔꯦꯝꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯟꯅ ꯎꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯒꯤꯅꯦ ꯑꯩꯅꯀꯣ ꯂꯥꯎꯅꯔꯦꯕ ꯗꯥꯔꯣꯕꯤꯟꯅ ꯊꯨꯖꯤꯟꯀꯟ ꯀꯥꯁꯨꯕꯤ ꯍꯥꯏꯌꯦꯀꯣ ꯑꯩꯅ ꯀꯥꯁꯨꯕ ꯍꯥꯏꯌꯦ fuck you ꯍꯥꯏꯕ ꯑꯩꯅ same to you I fucking don't care ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯤꯟꯁꯦ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯩꯅ ꯇꯞꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯗꯥꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯄꯜꯂꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯗꯥꯔꯣꯕꯤꯟꯅ ꯉꯥꯡꯕ ꯑꯩ ꯇꯥꯒꯅꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯆꯝꯅ ꯁꯥꯟꯅꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯦꯕꯀꯣ first of all ꯃꯥꯅ ꯑꯩꯒꯤ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯃꯌꯥ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯃꯌꯥ ꯅꯨꯄꯥ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯦ ꯁꯨꯝꯕ ꯆꯀꯣꯂꯥꯟ ꯆꯠꯍꯜꯂꯤꯅꯤꯅꯤ ꯑꯃ ꯇꯧꯔꯤꯅꯦ ꯃꯩꯅ ꯁꯣꯏꯅꯦ ꯂꯥꯏꯌꯦꯡꯉꯤꯅꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯩꯅꯦ ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯕꯨ ꯋꯥꯔꯤꯅꯦ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯁꯣꯛꯄꯗ ꯀꯩꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯗ ꯌꯥꯝ ꯄꯥꯡꯗ꯭ꯔꯕ ꯃꯤꯅ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯇꯪ ꯇꯣꯉꯥꯟ ꯇꯥꯔꯒ ꯂꯩꯕ ꯃꯤ ꯅꯠꯇꯦꯕꯀꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒꯤ ꯑꯗꯥ ꯂꯣꯏꯅ ꯈꯪꯅꯩꯅꯦ ꯄꯥꯡꯅꯩꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯅꯣꯛꯅꯔꯨꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯀꯟꯈꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯨꯇꯦꯖꯇꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯅꯤꯡꯉꯤꯑꯕꯀꯣ ꯑꯩꯉꯣꯟꯗ ꯗꯥꯔꯣꯕꯤꯟꯅ ꯊꯤꯅ ꯀꯥꯁꯨꯕꯤꯅ ꯉꯥꯡꯈ꯭ꯔꯒ ꯑꯩꯗꯤ CCTVꯁꯦ ꯌꯦꯡꯅꯤꯡꯉꯤꯑꯕ ꯐꯨꯇꯦꯖꯇꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯀꯧꯏꯅ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯄꯤꯔꯨꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯦ ꯑꯗꯣ ꯉꯥꯡꯉꯕꯅꯤꯅ ꯑꯩꯅ ꯗꯥꯔꯣꯕꯤꯟꯗꯁꯨ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯑꯗꯨꯗ ꯆꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯈ꯭ꯔꯦꯕꯀꯣ ꯇꯁꯦꯡꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩ ꯌꯥꯝ ꯁꯣꯏ ꯈꯪꯉꯦ ꯑꯗꯣ ꯗꯥꯔꯣꯕꯤꯟ ꯂꯣꯏꯅ ꯆꯨꯝꯕ ꯅꯠꯇꯦꯕ ꯀꯣ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯗꯨꯗ ꯄꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯪꯒ ꯄꯪꯒ ꯂꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯆꯨꯝꯃꯦ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩ ꯃꯋꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯀꯥꯁꯨꯕꯤꯒ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯀꯥꯁꯨꯕꯥꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯍꯥꯏꯈ꯭ꯔꯁꯨꯀꯣ ꯌꯥꯝ ꯃꯇꯨꯡꯗ ꯑꯗꯨꯝ ꯉꯥꯛꯅꯔꯗꯣꯏ ꯂꯩꯔꯕꯅꯦ ꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦꯕꯀꯣ ꯀꯃꯦꯟ ꯈꯔꯁꯨ ꯎꯍꯧꯋꯦ ꯑꯗꯣ kay hai na akhoi opinion am ta phongdok pa ya akhoi kay hai si yamna lan mo opinion ma sunata opinion ma cham phongdok pa yu smai samai hai ko wi ba dei tu hat pi bai ta tam tor ko do kanam ta khoi kai ta hai ba ya dra ba ngang ba ya dra adu ta se na khoi se ngang ba hai ba ya dre hai ta ga di kai no thagat pi ra no sigumba khoi da yam disturbing public te yam disturbing oi ba comment sing kana pining da ba po sing da thagat pi ra no ta se na hai di akhoi su mi ko ba na yeng ning amina smai ta re ba ai na si hai hai ba gi da ma ta hayeng kai thok toi no hai ba dei khang de ai mai pa da or ai hu ji yum da lai te ba ko yum da lai ho ba ai mai pa da ai gi chen au da moi na kai to bi do na hai ba dei khang de adu ai sum na tangi du comment du pi ru ba khat ne adu dei do yang exaggerate to bi ga nam ma na pa adu da yam hai ta se na ke hai di akhoi mung yam na cha da thak ta ba du da loin to khro ba ai comment pi ru se ai sa na ne sidai sida ai na darobin gi mama pa palu ba se lai te adu da kai mai de ai na darobin gi mama pa pan da ba do he na isa tong ni hai do adu mai na ai gi su mi mo ai na ai gi mai pai da tong da ba ne na lawe di ai gi mai pa pan mi gi right ka su lai te na khale adu ga ai na taw ga na ma na pa chop ka ni hai sa akhoi gi ma lai ye ba ko hek kai no ma soi ra ga yum mai thadu pa gum ba yum du gi mara se kai na do ga ai mai pa na ai ue chaw re le hele adu ga ai na samai da chaw ra mai na singa bina hai re ga singa ba ni na pang a bai hai pang mai pi ru ba ne hai ro ga si comment do pang bai gi pi ru ba ni na comment do ai mai pa da do ma na me ma na thi na comment na do da hai bi re ba ko ado si thabak si di nungai te hai di akhoi di sanga lai ta bai na thona lai ta bai
ทงนาที่ไหนนี่มันทำที่กายเห็นบอกว่างานดีไอ้กระไรเบกกิ้งกระไรก็ตั้งเลยตัวสวยดีชากินเล็บเซรานี่บอกว่าแล้วสมัยนั้นเขาอยู่กันตั้งเลยเดี๋ยวให้เบกกิ้งเลยเดี๋ยวให้นิ่งบางนิ่งบางดูกันงบยาหันเดี๋ยวบอกว่าเขาเหตุการณ์เห็นมาดีก็ช่วยใครโดนน้ำแดงก็ช่วยบอกกับมินปีด้วยชีพบอกดาราบินที่ภาษาหันบอกกับมินนี่เขาเลยดูกันดาราบินหอยนะเฮกตั้งนิ่งชันนิ่งมองดากาซูบีทุจินกันมีได้กันแบบมีเรียมดูดานามานาปากันปัลลังกันดารเป็นกิมมาทักตะดีกันagumเตะขัดลูบังงมวยนะสู้ดูไม่นะสู้ขัดเลงงมสู้งมวยกว่านะดูนะมารกันให้ดิ้งไปให้ไปยาไปกันวันนี้เลยบอกว่าดูกันคุยนะให้ไปยาเดี๋ยวไปยังมาจะเลยแบบคุยนะให้จะกายเห็นไหมดารเป็นนามานาปาดูดารเป็นงานอยู่งานสังกัดดูมักแต่งานเดียนะขัดเลยไอ้นั่นก็ใช้ไอ้สิดากิดีโคตรปัดสุดไปเลยบอกว่ามันไอ้เนี่ยโคจะซีทุกกันนะบอกว่าที่จะพัฒนาอีสันนี่กับสุกไอ้กับเครบอกว่าไม่แต่ว่าที่ชาที่ทำมาได้งานอะไรไปอุตส่าห์แต่ไม่ให้เดี๋ยวเราโคจะไปรักเต้เนี่ยเมสสาวเนี่ยรู้สึกสิ่งต่างเดี๋ยวลาสิ่งไว้กันก็ดูวิดีโอตัวเดียวกับสิ่งยังบัดอันนี้available โอ้ยกันคอมเมนต์ดูดิดุมเลยเหรอนี่ดูไอ้มิสทุยจ้ะมิสทุกข์กันได้อีกแฟนนี่นะมิสทุกข์ดูแต่ละอย่างนะแต่ก็ยัง supportive รักกี้บลังมันลุยตัวเพราะไอ้เนี่ยมิสทะเลาะไปกี่ reason สักก็ไอ้ดิมายัง give voice สามารถให้ได้ก็สิทางกูประจำพวกนั้นทกจะรู้ว่าคัดเนี่ยไอ้สักพัฒนานะมายังนี่การเห็นนะดูแต่ก็ยังในที่ไอ้อุจิมันเกล้ามาเลยเกล้า at least ไอ้ platform มันได้เลี้ยงปากงานบางมันมีกันนะก็ดูนี่สิเจมาที่ feel appreciate ตัวบัตรมันเนี่ยไอ้ miss นี่มา address นี่ไอ้น่ะกันวันนี้มายังที่สบายตัวนี่สิได้การเห็นนะเจ้าบ้าเจ้าเดี๋ยวเลยเดี๋ยวไอ้มาไอ้ปานนั่นเนี่ยเลยเดี๋ยวกี้จำจะนี่สิ่งนั้นมา